Maitei Pangal Kunthok Ningsing Thorong Committee na Sinduna Taruk Suba Maitei Pangal Kunthok Numit Thorong Nase Lilong da Laiba Haurebi Makha Laikai Hai Madrasa da Pangtokre Thorong Aduda Committee Asigi Convener Alhas Arsad Basay Mayom Advisor Syed Shiraz Ahmad Amesco gi President W Chinglempa PSO gi President Farid Bogi Mayom MMWD gi President Mahabov Ali Sesabam UPMO gi President Adel Yukhaibam Ampako gi President YK Hayatur Rahman Amati Haurebi Mayai Lekai Hai Madrasa gi Headmaster Muhammad Wahajuddin Namaru eba mithungnan singone sabyakhe Thoram aduga mari leinana Alhas Arsad Basay Mayumna Hai Kumja Englising amaga chatrok subna tarukta maidingu khagen baningthau sana haktak amade masigi mamangda leiramba Musalman Singh masagi chanaba sagai piduna khunthok hanke matam aduda lan pangba lakhiba Musalman Singh aduge pangal thauna Kutsa haiba kaya adu uraga ning thauna pen khiduna marai pang maramdamda halandana maitai ningol ima Singh piduna namdam asida leminarakibane ningthau Naupang bagi matam dage Gaya hairiba leibak adudagi laklaga niramlaba Musalman Singh aduna aribam haiba sagai mingtol piduna lamdam asida ngasi fawba lerakle ahal laman Singh aduna matam dugi apunba saktam ngaknaba amade leibak miyangbi chawkhatnaba honabada saruk yarakhe makoina nauramba thodang Singh aduna haunana ningsingduna matam khudingda ima leibaki damam hongfom hongdana lepli amade lepkigani haiba wakhalonga loinana laiwai khraba ipa ipu Singh adugi damak mapuda duwa tawkhi loinana mapuda tangdu leitaba mipum khudingmak nungsi chanaba leiba ngamba Manipur amu oirasanu haina nizaki haina so mahangna makha tana phongdokhe Manipur gidamakta aikhoi khudimak lepli haibasi nauhaunana ngasi da haugalakliba naharon sing ngasida awareness piba amadi aikhoi lagiba community Manipur da laiba community khudimakta aikhoi si maitai amadi maitai pangal singmi sing silinauni amaga amho chinaba yade punamak amakhakta oina lepa kanda ngasi kana na aikhoi da karigum au fawba mangnaba sinba ngamoi Manipur kainaba sinba ngamoi haiba wakhalon da hayen mang thajaraga madu wakhalon du hen chingsinjaraga ngasi da aikoina maipang to committee metipang khunthong nising thawong committee na aikoi sahi khudingi paring naina chat thajarak liba aikoi gi meti pangal khunthong nising numita se pangthok sabani